ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯀꯅꯣꯃꯤꯛ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯌꯥꯝ ꯁꯣꯛꯆꯜꯂꯛꯄꯁꯦ ꯁꯤꯗ ꯑꯩꯒꯤ ꯖꯣꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯇꯧꯔꯛꯄ ꯈꯣꯠꯄꯀꯣ ꯑꯗꯩ ꯏꯟꯀꯝ ꯃꯌꯥꯝ ꯗꯤꯀ꯭ꯔꯤꯁ ꯇꯧꯔꯛꯄꯁꯦ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯑꯔꯣꯏꯕ ꯃꯊꯦꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯊꯣꯡꯕꯗ ꯁꯂꯥꯛ ꯆꯥꯈ꯭ꯔꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯈ꯭ꯔꯦ ꯁꯤꯒꯤ ꯀꯩꯅꯣ ꯅꯤꯍꯥꯔꯤꯌꯥ ꯍꯥꯏꯕꯗꯨꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯟ ꯅꯤꯍꯥꯔꯤꯌꯥꯗꯨꯅꯤ ꯄꯤꯁꯈꯩꯁꯤ ꯂꯣꯏ ꯊꯝꯃꯦꯕꯀꯣ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯁꯂꯥꯠꯁꯤꯃ ꯂꯩꯔꯦ ꯑꯣꯏꯅꯥꯅ ꯑꯃꯨꯛ ꯄꯥꯏꯁꯜꯂꯦꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯣꯛꯁꯤꯃꯒ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖꯁꯤ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯕꯥꯏꯠ ꯑꯃꯃꯝꯗꯤ ꯇꯧꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯗꯣ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯉꯁꯤꯗꯤ ꯃꯥ ꯈꯔ ꯅꯩꯔꯒꯦ ꯑꯩꯅ ꯄꯅꯤꯁꯃꯦꯟ ꯅꯩꯒꯦꯁꯤꯅꯦ ꯅꯪ ꯋꯥꯈꯜꯗꯤ ꯉꯥꯡꯅ ꯀꯨꯏꯅ ꯇꯧꯔꯨꯗ꯭ꯔꯕꯩ ꯃꯇꯨꯡꯗ ꯊꯠꯅꯔꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯣꯏꯔꯒ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯍꯥꯟꯅ ꯑꯝꯇꯪ ꯅꯩꯒꯦꯀꯣ ꯁꯤꯗ ꯌꯥꯕ꯭ꯔꯥ ꯅꯪ ꯊꯣꯡꯗꯥꯏꯅꯦ ꯅꯪ ꯑꯃꯨꯛ ꯇꯧꯔꯛꯀꯅꯣ ꯕꯥꯏꯠ ꯑꯝꯇꯪ ꯃꯇꯝ ꯆꯪꯉꯦꯕ ꯏꯁꯥꯁꯦ ꯄꯦꯠꯅꯕ ꯍꯣꯠꯅꯕꯗꯣ ꯁꯝꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯀꯩꯅꯣ ꯂꯛꯁꯤꯔꯒꯤꯅ ꯃꯥꯅꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨ ꯌꯥꯝ ꯀꯩꯅꯣꯝꯇ ꯀꯟꯐꯥꯔꯃꯦꯁꯟ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯝꯒꯦꯀꯣ ꯃꯌꯥꯝꯅ ꯏꯌꯥꯝꯕꯗꯨ ꯕ꯭ꯔꯣꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯄꯥꯏꯕ꯭ꯔꯥ ꯑꯩ ꯄꯣꯠꯇꯔ ꯑꯣꯏꯅ ꯎꯔꯕ ꯀꯩꯅꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯗꯦ ꯄꯣꯠꯇꯔꯕ ꯆꯥꯛ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯄꯥꯏꯕ ꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯃꯥꯏ ꯆꯦꯟꯕꯗꯨꯗ ꯃꯥꯟꯕꯗꯨ ꯃꯤꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯇꯧꯗꯦꯗ ꯌꯥꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯅꯣꯛꯄ ꯀꯅꯥ ꯑꯃꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨ ꯌꯥꯔꯦ 3 2 1 start ꯈꯔ ꯊꯥꯡꯇꯣꯛꯑꯣ ꯑꯗꯨꯝ ꯅꯩꯅꯣ ꯀꯣꯝꯍꯟꯗ꯭ꯔꯗꯤ ꯁꯤꯗꯤ ꯀꯃꯟ ꯕꯣꯠꯅꯤꯀꯣ ꯑꯩ ꯏꯔꯣꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯖꯨꯋꯥꯔꯤ ꯀꯥꯡꯕꯨꯒꯤ ꯀꯃꯟ ꯕꯣꯠꯇꯣ ꯑꯗꯨꯅꯤ ꯁꯤꯅ ꯕꯣꯠꯇ ꯊꯝꯕꯤꯗꯣ ꯑꯗꯨꯗꯣ ꯅꯪ ꯆꯥꯅꯤꯡꯕꯁꯤꯗꯤ ꯁꯤꯁꯨ ꯀꯃꯟꯅꯦ 시가 이런 거지 밥이지. 굴레 좋네.
이거. Đây tôi đang cười quá. Sướng mặt này. 아이, 진짜로. Xì tính tàu ra rồi. 뭐 어쨌든 망망 좀 잘할 거야. Cái tàu tông vào đây. Rồi bà. 에, 닦고 있으면 이게 너희들. Bố tôi ra lấy mình. 뭘 저들이 mình. 어디 punishment 좀 짜더라. Dạ. 어디 면 punishment 좀 짜서. Ado may amoy punishment om dala ado ngasi di punishment niya to ano punishment ang pirege na wakal di sa di kalori ne bako ngak min mga tara kalori ba ado punishment ni naw ngamning amoy ha di khang di ado ha bet hang ge na to ni punishment handa ai na to di wakal di ha tare ko ai physical work to ngi ma sa ge mabuk mana khara jana nang buktan masa min dare na Dạ. ngamudra sa ba tum no Thì sao cái này là buktan tara am tong ni thok tare ba pa kan kan da yang je fight ta pu do lei ve na ma phải ta. Jadi maya ako'y punishment din matiyam dang hapsan jaram ke nungai tema na dumaina lupa besakra ting nga ta kusumu-sugi posi ada ni na ko na to buktan in mapangan kan ring kasi Sao ta nó tệ vào body reaction. exercise tau dia pote da Quá heavy. mapam de kadi pi ako'y je ayi nga kanang ipos ado ya udi ke no ai tau lagi ke no sei dia sei dei pai lagi ke no kamu ngam na pangan yare kamu ngam na pangan kan mamino di yang Tara cái hai nó. tara Weh, kan tahu kan ni kau? 2 3 Tahu ini. 4 6 Nah udah ada kan nih, rakhi mina. Licai कर दी सारे यार. यार लोग रवा. As. Aduh मैं video di saya lu senjara ke mana bukan jadi tuh ya kan dia. Show ada di मैं saya lagi kang bang na. Ya free.